Mamana posem laiwa sizinei haiduna miyoi anina sahi taretki machanupa Hatkhre Jharkhandagi Bimdiha Khongthangda leiba nupi amabu posem laiwa sizinaba nupini haiduna miyoi anina nupi asigi sahi taretta ngairiba machanupa Vishnu Mundak mihathina Hatkhre hairi Pulisna phongdokhibada Vishnu Mundagi mamana posem laiwa sinaduna miyoi kya awa anata hali haibigi maral siraduna khul asida Ragu Munda sahi Neikhainaba amadi Zakhnata Munda sahi kunmanga hariba miyoi ani asina laman khumba oina angang asi Hatkhre Ragu amadi Jagannath Mundana laman khumbagi thabak satharakliba asi Vishnu Mundagi mamana posem laiwa sinaduna Ragu Mundagi masunupa Hatkhre haibagi wakhalon galoinanani adubu Ragu Mundagi masunupa di numit khrani gi mamangda anaba amana maram oiraga sikibani hairi accused ani asina Chocolate pijagani haina Vishnu Mundabu ahangba mafamda puduna chatlaba matung yopakna hanjin thaduna Hatkhre angang asigi hakchang recover tawba ngamle amasung Marangnada police station da case ama register tawkre accused animak maranja jakhre hairi Indo Myanmar border da IED ahum pokai Nangkhre police control room gi cherol amada tha asigi kunmari da security force na Technopol district ki more police station na konba Indo Myanmar border dagi Phangba IED ahum pokai Nangkhre hairi Risikanta gesiba haksang aroiba mathau mangam pangthokna ba JAC amasung nung manungna moktagi puthakre UKNA na minungsi leitana mihathina hatok pikraba kaksing khuna ucan makhong laikai dagi mehangrambam risikanta gi thawai yaudraba haksang aroiba mathau mangam pangthokna bagi damakta imung manung amasung JAC na Jenims ki moktagi puthakre loinana mahak ki pongnam pham lamdam yoraba matung miyamna risikanta gi mpham da hikat leikattuna aroiboi nekai khumna ba ulaba matung mathau mangam pangthokre Jenims ki moktagi asiba haksang aroiba mathau mangam pangthokna ba puthakhiba aduga mari lerena mihadasiga mari lerena semkiba JAC ko convener Sarang Tem Sisil na phongdokhibada ngasi asi yamna nungaitaba numini leikhidraba risikantagi haksang Imphal lomda sinaraknaba amasung mihat asi NIA da sinaduna thigathanaba JAC na governor dak memorandum piduna taksinkiba aduga mari lerena governor gi maikaidagi madubu thabak oina pangthorakre leikhitarba risikanta Nepal da plastic saba company amada thabak tawgun leirambana mahakna leikhitarba matungda imung manunggi oina sel thungi phibamda waba amasung khudongchadaba kaya mayoknarakliba asi yenglaga leikhidrabagi mayambada matangwa chanaba thabak ama pinaba governor taksinkiba adudasu governor gi makedegi state asida popular government laklaba matungda madubu thabak oina pangthoknaba honage habigi thajaba piba leikhrei governor da JAC na demand tawkhiba sing adugi manungda chada 30 dagina marifudi thabak oina pangthorakre umnamak asi yenglaga JAC na imung manung amasung miyam punna khanaraba matungda lekhidraba risikantagi aroiba mathau mangam pangthoknaba warep lokhibani adubo mihadasiga main accused wariba chingnu hauki phaduna marangi matungina matik sabada dipidriba fawbadi JAC na makatana democratic oiba khongjang kaya changsinthigani JAC na governor da thakiba pung 32 gi matam adu loikre adubu chingnu hauki phaduna matik sabada dipinabagi matangda governor da supplementary memorandum ama pisinduna taksilagani lekidraba risikanta ge account ta yauriba senpham sing lokthok khidanaba account sis tawdanaba amasung mahaki churachangpuda leiriba lam adu karimata tawba yadanaba mathau taba thabak sing paikhatpiu haina governor taksin khiba adusu thabak ton thokani haibagi thajaba pirakre adubu watlhauriba demand asi fangliba fawbadi JAC na khongjang handok loi haiki Sahi ahungge mamangda hatok pikraba ichanupagi justice phangan bidre lengakna NIA da harabasu case lokot bidre santibala tha asigi kon mathogi nemidang da churachampur da mathong khangdaba Kuki jogi khulai paiba singa nongmaina Kaptuna Hatkhre kaksing khunau ucan makhong lekai ward number 7 tagi S risikant tagi mihat ki matang dadi churachampur police na case sama lokholaba matung da panthadana case adu NIA da khusina ki badagi ngasidagi na sahi ahum longi mamang February 32 lisingani kulhumdoi da Kangpokpi police station dagi supnutagi kilometer ahum lomtamak lapna leiba jango bungkhul mafam amada mihatina hatok pikrabak Wakaiten konjeng lekai dagi akoi jam nongan bagi apokpina mahaki masanupa asi sahi ahum longgi mamangda hatok pikrabasu thogdok adugi matangda ngasi phawba sumba fangdri haina phongdrokli thogdok adugi matangda JAC amma phawba semduna justice fangan baga loinana thogdok adu da government of India ga ceasefire agreement tongnari ba NSCN IM gi cadre sing jenabani na Manipur lenga ke makedi gi thogdok asigi case adu NIA da
Sinabinaba Ministry of Home Affairs Tamatamadu Manipur Lengak na Mastrani Palisingani Kulumdoida Aiba Cheropiduna Hijakrabasu NIA Gimakedi Gangasi Fauba Taudo Adugi Case Lokapa Latri Haina Fundrokli Manipur Lengak na Hijaba Fauba NIA Case Lokal Pirak Tabadagi Hokibo Kumdalisingani Kunmarida Mahakna Petitioner Ojuna High Court of Manipur da Writ Petition Civil Number 631 of 2024 Faltoki Petition Asigi Respondents Singna Ministry of Home Affairs ki Home Secretary ki Khotang da Union of India Manipur Lengak ki Mahut Sinba Commissioner Home amasung National Investigation Agency ki Director General ni haire Petition asi High Court of Manipur na laukhatpiduna masigi while ngasi fawba chatharakli adumoina ma hauji fawba da thawdok asigi case NIA na laukhatpidre loinana case asigi mathangi while tha asigi kuntra mathoi da makhata na chathagadori haina sufungdrakli mahakna makhata na hai chanupa laikidaba thawdok ki matang da lenga ki maikedi karigumba amata fangba leitre masi oiraba suisa gi damakta mamal lobadi pamde masigi muhutai sabu hatpa mi hatpu singlogi matung ina faraga pifam thokpa cherak pihanninge haina sufungdoke banbaya Thagdo adugi matangda kangpok PPS na IPC section 302 amasung 34 ga loinana unlawful activities provision act ki section 15 16 18 amasung 20 gi makhada case FIR number 8 close to 2023 su moto da register tawduna lakhatkibani laikhidrabagi haksang bu February 3 lisingani kulhumdoi da rims kemiren sang da postmortem examination tawkibani aduga Manipur Lengak ki Commissioner Home gi maikedi ge masterani lisingani kulhumdoi da Ministry of Home Affairs ta iba serol ama thaduna case asi NIA na thizil hanbina ba haijakibani adubu Manipur Lengak na haijaraba fawbada lakhatpidabada ge petitioner oiribi laikhidrabi apokpina mastera mari lisingani kunmari da Manipur Human Rights Commission da wakatkibani wakat adugi matungina Commissioner na masterani lisingani kunmari da Lengak ki Commissioner Home amasung DGP da direction piduna case adugi investigation kumang saksina basathana bakhangan kibani adumoinamak NIA gi maikedi gi su case asi lokhattabaga loinana thawdoga sigi justice fanglaktabadagi laikhidrabagi apokpa akoizam Laikhidrabagi apokpi akoizam ong bisantiblana September mari lisingani kunmari da High Court of Manipur da wakatuna masanupabu tamtina hatokpi ki bathawdoki matang da kangpok PPS na lokhatpa case adu NIA da sinahan binaba direction pibiyo haiduna wakalakibani US da mapuroibana India nupi marimata ahum Kaptuna Hatkhre US ki state Georgia da imung manungi khanaba amada Atlanta da Indian Mission adugi matung inna nongmai kapagi thawdok amada sikibasing gi manungda Indian National ama yaukre Lawrence Village City da thawdok thokpa matam aduda yum adugi manungda angang ahum leiringaida irai gi anganba ayukta nongmai kapadu miyoi mari sike Atlanta da Consulate General of India na nongmai kapagi thawdok aduda awaba phongdokre nongmai kapa miyoi adu fare amasung wahawriba imung aduda pangba yaba mateng punamak pangli nongmai kapa miyoi adu Atlanta Vijay Kumar chahi 58 ni haina saktakre thawdok adu laikhidraba sing adudi Vijay Kumar gi nupi Mimu Dogra chahi 42 Gaurav Kumar chahi 53 Nidhi Chandeb chahi 53 amasung Haris Sander chahi 54 ni nongmai kapa hawrakiba matam aduda mafam aduda angang ahum laiki makoi masama ngakthoksanaba angangsing aduna lotuna laiki haina police officials sing aduna haiki angangsing adugi manungdagi amana 911 da telephone tawnaba honaduna officer singbu minute kharagi manungda mafam aduda thunglaba ngamhanduna maruoiba I pau piraki haina investigator singna haiki angangsing adu asoi angam thokidre amasung imungi miyoi amana lakhatkre Thailand da sayetnari bangamkhai da Gautam mitam khinkre Thailand gi lanmina sayetnari bangamkhai gi sarukta khilamba Hindu gi mitam ama laukthokraba matung sayol kharagi matung da Gautam gi mitam khinjilakpa bu Cambodia na yaningda phongdokre Thailand gi lanmina Cambodia amasung Thailand gi ngamkhai gi mafam ama da khilamba Hindu gi mitam ama thugaiduna Gautam gi mitam na mahut silakkiba gi lebak adugi lining laisonda inot pibada natana mafam adugi miyam singi pukning wakhal Kankat hannabani haina sufungdoki Gautam gi mitam khileba adu Thailand gi londa anma haina khangnei amasung Cambodia gi londana Ances kawi mafam masi matam kya gi mamangdagi lebak anigi marakta ungkhatduna lakhibani mafam aduda lining laison ga mari lenana ungkhatnabagi sang wangkhalakhi gi bagaloinana lebak anigi marakta khutthungaduna bisam kya gi punsi su lomkhrabani haukiba thada Thailand gi lanmi singa se nariba mafam aduda khilamba Hindu gi lai Vishnu gi mitam ama thugai khibada Cambodia na thawong adubu Akanba moongda yaningda phongdoki Hindu gi lai Vishnu gi mitam thugai tuna Thailand da Gautam gi mitam se nariba mafam asida khinjilakpa haibasi lebak anigi marakta ungkhatnabagi sang wangkhatnabagi thawrang amani haina su Thailand official singa
Ungi nonglai nungsit na maram oiraga miyoi crore tara mari awaba nangkhre America gi mafam mayam bada ungi akanba nonglai nungsit na maram oiraga miyoi crore tara mari rom sound awaba mayok na bagal loinana flight service lising ni palom su cancel tokre haire report asi ki matungina America gi mafam ayam bada ungi nonglai nungsit asina maram oiraga paksana ma hantak han bagal loinana ing bagi sangsu yam thengalakre hauji American gi transporter gi thabak thoram sing da soyet apan pi bagal loinana plane amadi train gi servicing su paksana cancel torakhibani America gi lam ayam bada lakadoribada mikrani asigi manungda ungi nonglai nungsit paksana lakpa yabagi fibamda leibana section thorang kaya su lokhat hankhre haire Churachampurdagi afaba khulaising amasung RPG sing phagatkre India Republic de mangoina na Manipur ge tongan ba mafam singdagi khusu khulai amasung explosive sing phangkre Churachampur district amasung Imphal West district singda chathaki operation singda RPG genet amasung IED sing phangki masigaloina na miyoi ani su fare haire Churachampur district ke Loilam Court amasung Nalon gi marakta chathaki operation amada ammunition ahum 30mm grenade manga ball action rifle ama pompi ani pompi cell ahum singan bene rifle ani SBBL Kartis tara phagatpangamki Imphal West Wangoi Canada gi makhada leiba waheng khuman mamang lekai mafamdagi phangkiba polam singa dudi modified 303 rifle ani piston magazine galona nat ahum tongan ba magazine taru HE hand grenade ahum live round ammunition kunhum doi detonator ama mortar bomb cell mari IED ama explosive kg ama phake haire amaromda Pezol district ke jeri bam tipai muklambida Assam Rifles na MIOC Saikulnga mijo amasung Michael Lamni Thangbu Jaltin district 30 amasung detonator 20 loina na fare makhoi dagi lupa lakh amaga lising ani amasung bolero gari amasu phangki haire